Lakhipuronline putoksaba September ki tang 19 sagol se numit ki Khomjinba Pao tabirase. Ahanbada maroiba Pao. All Manipuri Muslim Maira Paibi Sangstagi Anisuba Kumon Thoram Poilapul Community Hall Pangthokre. Kasar College Silcharda College Asimaki Mahiroi Khutpu Amana Ojasingi Mathakta Haihei Daba Wahiwata Sijinabadagi Irang Thokre Police Laktuna Irang Namthakre. Society for Miteis Chambers of Commerce Assam Gilamjing Makhada Miteis Matrimonial Agency Amadi Miteis Tourism Agency Maipakna Hangdokre. Indigenous Rice Variety Yokhatuna Thambagi Matangda Workshop Ama Janata College Kabugonsta Pangthokre. Manipur State Cabinet na Meitei Sanamahi Lining bu minority oina aduga Meitei Hindu busu minority religion oina sakhang binaba recommend tokre. Amasung Rabindra Shatabarsi ki bhavanda Tripura Newspaper Society ki pangthokiba thoramda Tripura ki CM sarukjakre. Hojik mapungoi pau tabirase. All Manipuri Muslim Maira Paibi Sangstagi Anisuba Kumon Thoram September ki tang 19 Yumsakaisha numita Poilapul Community Hall da pangthokre. Ayuk pung mapan tabada delegate session hodokhi. Session asida Khomjinba Aruna President All Assam Manipuri Maira Paibi Coordination Committee Yumnam Nadia Chan President Manipuri Sahitya Parishad Assam Lakhipur Masa Ahmed Hussein Chaudhuri Advisor Member Assam Manipuri Muslim Front Khaidem Kanta President United Clubs Organization Lakhipur Retired Professor Narahari Sharma Nehru College Poilapul Konthaujam Mangol Jau Singh Retired Teacher Korokandi Public High School na chingba miyoi singna mifam mapu athoiba mithung amasung ikai khumnaba mithung sing oina dais ta phamke. Ayuki session da khungang kaya dagi lakhiba Maira Paibi singna maruoiba wafam kaya phongdokladuna Meitei Pangal nupi singna Manipuri Muslim Maira Paibi lingkhalakpadagi Meitei amadi Meitei Pangal ani punna chatminaduna henna nungsi chanaba ama porakle haiba wafam sing thamki loinana Manipuri Muslim Maira Paibi Sangstha asibu semgatpada maruoiba thodang laukiba JPC Kabrabam Anitabo miyamna thagatpa phongdoknakhi. Nungthilgi aphongba mifamda Moinam Jubeda Begum President All Manipuri Muslim Maira Paibi Sangstha Lakhipurgi MLA Sri Kausik Rai Dr. Abdul Khair Chaudhuri Assistant Professor SR College Arambam Nandababu Retired Additional Secretary Government of Assam Lairen Lakpam Horilal Assistant Director Handloom and Textiles Karimganj Dr. KN Chan Chairman Manipuri Language Protection Coordination Committee Assam Ingudam Binod Retired Teacher Thokchom Bishwanath Manipuri Language Advisory Board Sahitya Academy New Delhi Jiaur Rahman General Secretary Assam Manipuri Muslim Youth Front na chingba singna mifam mapu athoiba mithung amasung akhanaba mithung sing oina dais ta phamki. Rejia Bibi Secretary All Manipuri Muslim Maira Paibi Sangstana chahigi paudam amasung warep sing pathokhi. Matungda akhanaba wangangloi oina Kabrabam Anita JPC amadi mithunglen singna thoromasiga mari leinaba wafam sing phongdoknaduna Maira Paibi singna tawgadaba amadi tawroidaba thabak singi baramda wangangki. Thoramasida khungang kayadagi lakhiba miyoi chataret henbana sarukjaki. Thoromgi aroibada Jiaur Rahmana thagatwai phongdokpaga loinana thoromadu chinglemna loisinki. Salam galoina ikai kunna sujale. Ai mi es sultune sa taude ai singebon part 4 dagini. Nasi ai gi Maira Paibi gi foundation numida sida hindiriba mayamna harauna tiliba siubada ai thawai aduki mati nungai jai penjai asum haina Apunba amata sum haina punduna punsi chupagi oina thongthang amatta changminasi haina aina mayamda tungda su sumaina punna hingminasi haina mayamda haijarisini All Manipuri Muslim Maira Paibi Sangstha asigi ngai foundation de numinasida mayam norma saruk jaminaduna harau tayamna unariba asi aigi thamoida haingai chamingai tana duki matika harauje asumaina ekhoina matam khudima laiba khudimaka Meitei Pangal khaidana Imalon bukansi haiduna amat toiler khongyan chaminaduna hingminasi haibasi mayapuragi mafamda handalandaraina thamjari amadi aikhoi di hana Pangal isa hoibanina hanasu koi Pangal ni sawasadi sumaina khosu thokcharamde chasu chacharamde adu ngasi ikhoi gi nusiraba inamma Jubeda Begum All Manipuri Muslim Maira Paibi Sangstha gi
President amadi Secretary Raja Begum amadi Mimoy Pandaravada ꯑꯩꯈꯣꯏꯒꯤ ꯏꯅꯝꯃ ꯑꯅꯤꯇꯥ ꯗꯦꯕꯤꯒꯤ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯂꯧꯔꯗꯅ ꯑꯩꯈꯣꯏꯕꯨ ꯉꯁꯤ ꯃꯌꯥꯝ ꯇꯔꯥꯒ ꯎꯅꯍꯟꯕ ꯑꯃꯗꯤ ꯐꯝꯃꯤꯟꯅꯍꯟꯕꯁꯤ ꯃꯈꯣꯏꯒꯤ ꯃꯇꯦꯡꯗꯒꯤ ꯑꯩꯈꯣꯏ ꯐꯪꯖꯕꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯨꯜꯂꯤꯕ ꯃꯤꯇꯩ ꯑꯃꯗꯤ ꯄꯥꯡꯒꯜ ꯑꯁꯤ ꯅꯨꯡꯁꯤꯅꯅ ꯍꯌꯦꯡ ꯐꯥꯎ ꯂꯩꯃꯤꯟꯅꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯍꯥꯏꯕ ꯄꯣꯠꯁꯛ ꯑꯁꯤ ꯑꯩꯈꯣꯏ ꯑꯃ ꯍꯟꯅ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯥꯛꯑꯗꯅ ꯉꯁꯤ ꯑꯁꯤ ꯌꯧꯗꯅ ꯏꯃꯥ ꯏꯟꯗꯣꯜ ꯏꯆꯤ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯇꯤꯟꯕꯤꯔꯤꯕ ꯑꯁꯤ ꯗꯣꯡꯅ ꯃꯌꯥꯝ ꯑꯁꯤ ꯍꯔꯥꯎꯈ꯭ꯔꯕ ꯃꯐꯝ ꯑꯃꯅꯤ ꯑꯗꯨꯕꯨ ꯍꯟꯅ ꯑꯅꯤꯇꯥꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯆꯥꯎꯈꯠꯍꯟꯗꯅ ꯑꯅꯤꯇꯥꯅ ꯑꯩꯈꯣꯏ ꯄꯥꯡꯒꯜ ꯃꯆꯥ ꯑꯃꯗꯤ ꯏꯆꯜ ꯏꯆꯥ ꯄꯨꯝꯅꯃꯛꯄꯨ ꯃꯍꯥꯛꯅ ꯇꯧꯕꯤꯔꯤꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯒ꯭ꯔꯨꯞ ꯑꯁꯦ ꯑꯃꯠꯇ ꯀꯥꯏꯗꯅ ꯍꯌꯦꯡ ꯐꯥꯎꯗ ꯂꯦꯡꯗꯅ ꯂꯩꯃꯤꯟꯅꯅꯕ ꯄꯨꯟꯅ ꯅꯨꯡꯁꯤꯅꯅ ꯃꯤꯇꯩ ꯍꯥꯏꯕ ꯄꯥꯡꯒꯜ ꯍꯥꯏꯕ ꯈꯥꯏꯗꯣꯛꯇꯗꯅ 이런 말은 뒷나봐 이거기 메이데기 락거니 이거 방은지 아드나 하영 방 뭉시나나 이거 실라이미나나바 롤기 다막다수 마양 punamang 뭉시나나 이거 자미나나 하영 방 라이미나시 kari hai 이거기 올라사 Manipuri Muslim maya pagi sangsasi simdaba matamda uton wana na sim i거죠 이거기 이제 원이다시나 너거기 muslim기 maya pagi sangsta ase no ko komiti am sanjat bio haidana semo haidana koi jugeda anima ai jeonita koi khanaraga tawna kibani jeonita jauna ai jugeda ai koi se onthon wane ko ahum se wana nungtin chaba chada sumaina tawna mapam khoi mutta koi komiti ase wana na sengba charapani aduna wabagi matungina ai koi sumai phangjare hoji akoi mai sipak jare adugi matungda amaka ai koi gi kari hata se akhoi samstha ase committee ase haye tungisu kaibi daba sumaina akhoi ichina punna mitai pangal khaida dana ichina punna kusam daraga chamina se don akhoi samaj akhoi culture akhoi tradition punna maksubu ngapina bahonari haiba thodok asida maru oina leading role oina pubire beto all Assam Manipuri Muslim maya paibi sangsa ngasi maya mamang do ure mayam na ladana sida phambi rei se ko ki yam nam puchil yam pin bahaiba tara aduna ngasi sing na haiba tara ga di aigor is samaj aigor ke Manipuri Muslim aigor Manipuri culture asi yam na makha ta na yam so thona leiba na maram moira ka mafam kaya da ko khudokja da ba kaya thina jari ai samam KYC की फाउंडर हमारे प्रेसिडेंट खुंजाव यूथ क्लब के फाउंडर हमारे प्रेसिडेंट हम होइना अवेयरनेस कैंपेन मफम दा यूथ फोन का लोइना हमारी ओला कोई इमान कोई इसीना बयाना आदना फमिनारी बा मी फमसे हायें हावा अमत वइदना किंगमिनासी चटमिनासी अदवासी हाय गाय यामने वा हाय जरे रोजे एगोदा हागी बोमने घटान लाई असि हाय गा अस्सलाम वालेकुम সবাই জানি যে অনেক বছর আগে মৈতেই সমাজে মহিলারা মৈতেই সমাজে সামাজিক রিফর্মস আনার জন্য সমাজকে আরো বেশি সংস্কারিত করার লক্ষ্যে মেরা পাইবি সংগঠনের জন্ম দিয়েছিলেন আর তাদের লক্ষ্য ছিল যে সমাজকে কিভাবে আরো এগিয়ে নিয়ে যাওয়া সমাজকে কিভাবে সংঘবদ্ধ করা সমাজের মধ্যে যে দুষ্কৃতি আছে সেই দুষ্কৃতিগুলিকে কিভাবে আমরা নির্মূল করতে পারি সমাজে যে সমস্ত নেশা থেকে শুরু করে ড্রাগস মদ এই সমস্ত যে প্রকোপ এগুলো থেকে সমাজকে কিভাবে আমরা সঠিক পথ দেখাতে পারি এই লক্ষ্য নিয়ে মাইরা পাইবি সংগঠন অনেক বছর থেকে আমরা দেখছি কাজকর্ম করে আসছে আর এই মাইরা পাইবি সংগঠনের মাধ্যমে আজকে Mini hari kasu, nupi ki hak lay hari kasu, bapan lamjau na thong tu na, hai na hom dana, ay ipuroi ba cai wagi, hai ba bakoy makada, pagi hai ba chat pikin dabi, nupi oi bigi izat kumahan ba put thaba, asigum ba thogdok thoram kaya se, thong pitana ba ilay chinao sunda no lukjari, maram di, ay koy nupi oi bigi ma, ay koy ki thauna, imong manung dagi haurak kada bani. Ay sagi ipuroi babu ngak senduna maram di makoina ekoi manung sibiba madubagi hena sao bai koi gi nungai ba sangsara malaite 1979 da Manipur da nesaban haidna mera paibe singa se mera kutta mera mainam paidna jom thuraki ba se 1975 tagi ni hayo matam se
masayista Meitei Mapising na Tengareba Manipuri situation mayam se anak pagkangi malam di baik na puari dari pena kana je muragadi Manipuri puari sita anak patam ciba tantung leka tawa yang satsina hing badawa wa tuwa maitram harum matam jam sam na denti malam di samna haidaragadi ekoi na ningtau panwai state ko wai la Manipur aloi badan suratan Maharaj di matam side tengari bawana amasung budatan Maharaj di matam na tengari bawana mayam si je muragadi Meitei simsina ano ba jawo lama nang tuki education sila ko matam da ano ba jawo lama pena pamagpase democratic way ba democratic ekoi democracy se praja sasan se masi pamai man dining tau sasan se ekoi khale pamagtre Kasar College Silcharda College Asimaki Mahiroi Khutpu Amana Oja Singi Mathakta Haihei da Bawahai Wata Sijanabadagi Irang Thokre Thodok asina maram oiraga Irang namthana bahonabada police ki mateng lauki Ngarang Yumsakation numita College asida Awesome College Teachers Association gi bifam amada Kasar College Unit ki Oja Singna makhoi gi dabi tawraduna College ki principal gi mapamda memorandum ama pisinna bahonari College Asimaki Mahiroi Khutpu Amana mapan thoktuna Oja Singi Mathakta Lau Khongduna Tauki Hairi Matungda Mahiroi Amadi Oja Singi Marakta Muknaba Thoki Matungda Police Tungladuna Iranga Dunem Thaki Wahang Pahongi Damak Mahiroi Khara Police na Puduna Chatki Thodok Asiga Mari Lainana College Asigi Oja Singna College Asigi Mamangda Ngasi Wakat Mifam Chathagadori Makhoigi Dabi Singi Manungda College Asigi Principal Siddhartha Sankarnath Mafam Lautoku Haibana Chingba Yauri Sonai Anchalik Biodiversity Management Committee na sinlangduna nongmagi oiba awareness generation workshop on Biological Diversity Act 2002 roles of Biodiversity Management Committee and importance of conserving indigenous rice varieties for prosperity haiba hiramasida workshop ama Janata College Kabugonski Library Hall da September gi tang 10 na pangthokre hairiba thoramasida Dr. Oinam Sunanda Devi Scientific Officer Assam State Biodiversity Board Dr. Pradeep Kumar Singha Librarian Janata College Kabugonj Shopon Asangbam Secretary Lomilup Assam na chingba miyoi singna sarugyaki workshop asida Sonai amasung Lakhipur block ki Lomi singna sarugyaki program asigi manung channa hojik indigenous rice variety puthoktuna amadi yokhatuna thamliba Lomi 13 pu ikai khumnaba utki soktharaba amasung mangsilakliba biodiversity amasung oiragliba climate change ki phibam asi yenglaga tunglam chatki khanduna indigenous rice variety asi yokhatuna thambagi tangai fadaba leire haibu wafam Dr. Oinam Sunanda Devi Scientific Officer Assam State Biodiversity Board ki maikeitagi phongdoki haina Sana Lembi Devi Member Sonai Anchalik Biodiversity Management Committee and Principal Investigator of Indigenous Rice Variety Documentation Project ki maikeitagi khanghalakli Society for Miteis Chambers of Commerce Assam gi lamjing makhada Miteis Matrimonial Agency amadi Miteis Tourism Agency maipakna hangthokre Silchar Tarapur Manipuri Bosti da leiba Society asigi loisangda September gi tang 19 da anoba agency sing asi hangladuna masina miyam da pigadaba kudong chaba singi matangda agency ani asigi thobuba singna phongdoki Miteis Matrimonial Agency asida miyamna registration tobiduna punsi leipunga mari leinaba kudong chaba kaya lobinamba aduga Miteis Tourism Agency asida registration tobiduna lamdamasigi Puari ga mari lainaba mafam singda lamkoibagi tanja lobinanaba Society for Miteis Chambers of Commerce Assam gi President Ketrimaim Umananda General Secretary Okram Lakhikanta Working President Bishwajit Sharma Finance Secretary Motilal Singha Executive Member Gita Singha Chandrapati Singha na chingba sarukjakhiba thoramda phongdoknaki si Miteis Matrimonial Agency ama mayamgi mafamda hangjari asiga registration tawbiduna koi mayamgi seva tawjage aduga loina lam koiba tourism agency amasu hangjari asisu mayamna kena tawu aikoina
ꯃꯌꯥꯝꯒꯤ ꯗꯃꯛ ꯁꯦꯕꯥ ꯇꯧꯖꯒꯅꯤ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯃꯤꯡ ꯆꯟꯗ꯭ꯔꯋꯇꯤ ꯁꯤꯡ ꯑꯩ ꯃꯩꯇꯩ ꯆꯦꯝꯕꯔꯁ ꯑꯣꯐ ꯀꯣꯃꯔꯁꯀꯤ ꯑꯦꯖꯨꯀꯦꯇꯤꯚ ꯃꯦꯝꯕꯔ ꯑꯣꯏꯅ ꯄꯨꯖꯔꯤ ꯉꯁꯤꯗꯒꯤ ꯍꯧꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯆꯦꯝꯕꯔꯁ ꯑꯣꯐ ꯀꯣꯃꯔꯁꯀꯤ ꯃꯈꯥꯗ ꯃꯦꯇ꯭ꯔꯤꯃꯣꯅꯤꯌꯦꯜ ꯁꯥꯏꯠ ꯑꯃ ꯍꯥꯡꯖꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯂꯥꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯦꯇ꯭ꯔꯤꯃꯣꯅꯤꯌꯦꯜ ꯑꯦꯖꯦꯟꯁꯤꯁꯤꯕꯨ ꯃꯥꯏ ꯄꯥꯛꯍꯟꯕꯤꯌꯨ ꯃꯌꯥꯝꯅ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕꯤꯌꯨ ꯑꯁꯤ ꯍꯥꯏꯔꯒ Manipur State Cabinet na Meitei Sanamahi Lainingbu Bharat Laingakna minority oina sakang binaba loinana Meitei Hindu busu minority religion oina sakang binaba taksinba haina cabinet na mifam asida warep lawkhre hiram asiga mari lenana social media da Manipur gi chief minister N Biren ngarang thadorokpa warol amada state cabinet na Manipur gi yelhomi oiriba Meitei Sanamahi Laining amadi Meitei Hindu bu minority religion oina Bharat Laingakna sakang binaba taksin kibani hairi Lising ani ga taramathoi gi mikok thibagi matungina Meitei Sanamahi gi apunba misingna chada 3.9 aduga Meitei Hindu gi masingna chada 93.3 ni hairi Jananeta Irabot Nixing Loop amasung Kamranga Mahila Samiti na punna silangduna lakliba September gi tang kunmari thangjanumita lamyanba hizam Irabot ki chamaga kuntaruk suba mapok common thoram Kamranga Laining thau Thangjing khubam manakta pangthoklagani amaromda lamyanba hizam Irabot Ningsing Loop Palarbon Baskandina lakliba September gi tang kuntra irai numita lamyanba sigi mapok common thorom ama thorangli hairiba thorom sing asida lamda masigi miyamna saruk yabinaba General Secretary Sagapam Biren gi cherolamada phongdoragli Lainga ki asoi aran ge wafam sing panbaga loinana afaba thabak tawbagi wasu panbiu haina Chief Minister Dr. Manik Sahana phongdokre wafam asing arang September ki tang kunmathoi Robindra Satabarse ki bhavan da pangthokiba Tripura Newspaper Society ki State Conference da wafam asi mahangna phongdokibani Conference atuda veteran journalist Chinikok Weekly ki Sri Srotoranjan Khisabu Chief Minister na ikai khumna ki thoramda Syandan Pauche gi editor Subol Kumar de Tripura Observer gi editor Arunnath Askir Faryat ki editor Sanit Debrai Wangang ki print media tanatana TV channel web electronic yauna Tripura Newspaper Society gi mahutta Tripura News Media Society haina nauna mingthonduna mihut kunma thoina saba committee ama semki ngarang nungthil Agartala Press Club ta pangthokiba mifamda Syandan Pauche gi editor Subol Kumar Debu President Vice President ahum Arunnath Tripura Observer Raghunath Sarkar Tripura Bani Jayanta Debnath Tripura Info General Secretary oina Sanit Debroy Faryat Joint Secretary Rajiv Datta Mrinalini Channel Uttam Chakraborty Bitirno amasung Treasurer oina Marup Pauche gi Joint Editor RK Tarunjit amasung Executive Member Taranithoi yauna chahi ani gi damak anoba committee semki Aroibada maruiba pau amukhanna All Manipuri Muslim Maira Paibi Sangstha gi anisuba kumon thoram Poilapul Community Hall da pangthokre Kasar College Silcharda College asimaki mahiroi khutpu amana ojasingi mathakta haihei da bawahai wata sijinabadagi irang thokre police laktuna irang namthakre Society for Meiteis Chambers of Commerce Assam gi lamjing makhada Meiteis Matrimonial Agency amadi Meiteis Tourism Agency maipakna hangdokre Indigenous Rice Variety yokhatuna thambagi matangda workshop ama Janata College Kabugons ta pangthokre Manipur State Cabinet na Meitei Sanamahi Laining bu minority oina aduga Meitei Hindu busu minority religion oina sakhang binaba recommend tokre amasung Rabindra Satabarse ki bhavanda Tripura Newspaper Society gi pangthokiba thoramda Tripura gi CM sarukjakre Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asida loijare